ꯃꯇꯦꯛ ꯉꯔꯥꯡꯗꯒꯤ ꯍꯧꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯍꯧꯖꯤꯛ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯄꯣꯔꯠꯁ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯀꯌꯥ ꯑꯃ ꯇꯥꯟꯅꯩ꯫ ꯁꯤꯒꯤ ꯃꯔꯛꯇ ꯊꯧꯔꯤ ꯊꯠꯄ, ꯄꯩꯁꯥ ꯃꯨꯟꯕꯒꯤ ꯊꯕꯛꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯋꯥꯡꯖꯤꯡꯗꯒꯤꯅ ꯈꯥꯡꯉꯕꯣꯛ ꯑꯃꯗꯤ ꯊꯧꯕꯥꯜ ꯐꯥꯎꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯜꯂꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗꯒꯤ ꯌꯥꯎꯁꯪꯒꯤ ꯊꯧꯔꯤ ꯊꯠꯄ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯊꯧꯔꯤ ꯊꯠꯄꯒꯤ ꯆꯥꯡ ꯑꯗꯨꯃꯛ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯅ ꯊꯠꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯟꯗꯛꯅ ꯈꯔ ꯍꯦꯟꯕꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯏ꯫ ꯆꯍꯤꯁꯤꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯉꯁꯤꯁꯤ ꯂꯝꯕꯤꯁꯤꯡꯗꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ, ꯒꯥꯔꯤ ꯃꯆꯥꯁꯤꯡꯅ ꯂꯝꯕꯤ ꯊꯠꯄ ꯑꯃꯗꯤ ꯁꯦꯟ ꯃꯨꯟꯕ ꯑꯃꯗꯤ ꯑꯕꯦꯔ ꯇꯩꯅꯕꯒꯤ ꯊꯕꯛ ꯉꯁꯤ ꯑꯗꯨꯝ ꯑꯉꯟꯕ ꯑꯌꯨꯛꯇꯩ ꯍꯧꯅꯔꯤ꯫ ꯑꯗꯨꯒ ꯍꯦꯛ ꯅꯥꯀꯜꯗ ꯍꯦꯛ ꯊꯪꯅꯕ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯁꯤꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯒꯤ ꯑꯣꯏꯕ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝꯗꯤ ꯑꯣꯏꯅꯔꯤ꯫ ꯁꯒꯣꯜ ꯁꯣꯝꯅ ꯆꯦꯟꯕ ꯅꯣꯡꯊꯣꯝꯕꯝ ꯁꯨꯖꯦꯠ ꯃꯌꯥꯝ ꯈꯨꯃꯥꯡ ꯈꯨꯝꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯋꯥꯡꯖꯤꯡ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯑꯣꯏꯕ ꯐꯤꯕꯝꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯠꯇꯨꯅ ꯑꯃꯗꯤ ꯍꯂꯤ ꯆꯠꯄꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕꯁꯤꯡꯁꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯋꯥꯡꯕꯜꯒꯤ ꯑꯦꯔꯤꯌꯥꯒꯤ ꯐꯤꯕꯝꯅꯤ꯫ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡ ꯈꯥꯉꯕꯣꯛꯇ ꯑꯣꯏꯔꯤꯕ ꯖꯒꯥꯗꯨ ꯐꯤꯕꯝꯅꯤ꯫ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛꯅ ꯈꯤꯇꯪ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄꯒꯤ ꯆꯥꯡ ꯍꯦꯟꯕꯒꯤ ꯃꯃꯤ ꯇꯥꯏ꯫ I know.
여러분